Maruiba Pau Tongan ba dabi ga loinana torbungi IDP amana CG fauba jarahin gi khungjang sangsinba hokre Mito masak khangduk nabagi damak NRC update tawbinaba Prime Minister da taksilagani haina MSU President Bruce na phongdokre Ukrulgi Ringui Khulda Kuki militants sing na sathakiba attack ta Naga village guard kaya aso apanangkre Yash Minister Govindas Konthozamna Anova Sport Infrastructure sing Sanaroi Singda Kusinakre Amasung Manipur da ahanbo ina Pitambara School da Indo-Thailand Language and Cultural Access Program pangthoklagani Kurumzari ISCOM Manipuri Pamining Tabiri Bakwai Punamakpu Taram Noksari Hausupau Sandokna Bizari India Lengak Amadi Manipur Lengak Nat Thadok Thamliba Kuki Kulai Paiba Sing Atubada Laksin Bio Manipur the Ladiba IDP Sing Masamasa Gium the Hanjan Hanbio Hibana Jingba Tongan Ba Tabi Sing Taladuna Manipur da Thokliba Irang Asida Bisnupur District Manungsanba Irang Asigi Ahan Basaiteng Pankiba Torbung Dagi Lanjen Naraktuna Thambal Mari College Oinam Relief Camp ta Changjapam Lauduna Ladiba IDP Wangjam Premjitna Ngasidagi Hauna CG Fauba Chara Hinbagi Kongjang Changsinba Hokre Chara Hinbagi Kongjang Changsiliba Wangjam Premjitna Phongdokhibada Kumja Lisingani Kunhumdoigi Mi Gitang Ahumdagi Kuki Narco Terrorist Singna Separate Administration Talambadagi Union Territory Tanbadu Center da Tanba Ngamdraga Mara Leitraba Maitai Miyamda Tainaduna Yumai Thaba Lanthum Maljang Kaya Manghan Biba Mioi Kya Tamthina Hatok Biba Kaya Amana Ngasi Fauba Thiba Khangdana Leiriba Asi Lephallo Dabi Asi Thabakta Onthok Triba Fauba Khongjang Handokloi Haiki Separate administration dagi Union Territory amuk tangkhalakdana ngahang ki wakhalna mangoinaraga kuki solitary mass rally haiba aduna achauba safu ma piyaktana center amadi state sarkarda taknaba hainaba ngamdraga teimicham prajada onsillaga lanjadraba jasino onsillaga mayum makai party tumna mai thalok piba mi kaya hatiba kaya amana ngasisu hiba khangna leiriba ajugu sumathakta nupi angang kaya da phauba Opiraga hatuk pagi crime kaya ngasi tatana chathariba singse amadi nagagi silinau singda phauba ambush sauduna hatiriba kaya singa tauriba uki terrorist sing asibu India government amadi state government na athubada laksin biu amadi Manipur da lairiba IDP khudimak masa gi leifamda athubada halan biu amadi ing tappa santi leiba mausagum ing tapna leiba Manipur ama athubada ohin biu haina Sarkar da thamjai kiba PF adu thar me 2026 phaugi oina thamjai kibani asigi wangma lalaktana ngasi 4 me 2026 yokpatigi ai khungjing asi makhata na takin jaba houjabani maraksida karigumba sarkarna aina lepchariba phirebasida amadi miyam lepi phirebasida ubidana thabakta onthok piba taragadi miyam khangna amadi ai bayauna onthok piragadi ai sasu laujariba phirebasi handokjagani Nakal Amaromda Manipur Huzik Oiriba Piba Masiga Mari Lainana Tongan ba Dabi Kaya Taladuna Imphal West Ki Manung Sanba Uripok Haubam Dewan Laikaida Kana Amata Yaudana Masa Matom ta Chara Henbagi Kongjang Sangsili Haina Ngarang social media da viral Oirakraba Khaidem Jennifer Ngarang Ahingdagi Hauna Sagolban Mabudau Mantri Laikai Community Holda Khudang Chara Helibi Lalaima Luwanga Loina Ngasi Nini Sanba Numit Oina Kongjang Asima Khatana Sangsin Kre Hiramasi matangda Kongjang Sangsilibi Khaidem Jennifer na thamlakiba Pungningi Warol Singh
May gi tang ahum 2023 sida akhoi se yam tam thiraba panhaidraba puki narco terrorist hairiba yamna sagum laba lisat satpa moi sina akhoi da landa birakleba khoi gi maitai cham cham na leijarma praja akhoi sida landa rakdagi mathong maram khangdana akhoi se ai gi hingna ba leijaramba mayam se hingbam chabam tubam khangdagai akhoi se akhoi gi justice pio haidana khongjang mayam changjal leba kai gi na haibadi maduda akhak ba leitana asi ana yaugre athawa mama tholok bigre aduga ai koina su ngamjaba ai iraiba kanda yade haidana akoina defense tawnabagi damakta akoi se sangjan jagi bane adugumsu adugdagi na ngasi akoi 2026 ki May 3rd sibokta chahi ahum surak leba 23 da tawgiba potse loire hairaga tumina leitabida 26 yor abo sibokta thengkhang naina tapna akoi se sum halakpa haitare sum akoi gi mathakta landa base leptriba akoi di ai gi iramdamda ai irei chada sogle haibaraga ngakthok jabado adu khaktane ba khoi nomda lesangjan jarisina ado ngasi phawbada sokiba sigiba leigidaba adagi di thiba phangdadana moi kunthani thoi leiriba aduga aso apana nanglaga soinairaga leiriba mayam ko adu maktada ngarang na handasu khoi tronglawbida angang ani leigidre angang ani dugi khoisa ani duna leitre tabadi khoisaunaraga praja ahum amasu leigidre adugi makha tarakpada khongjang changchan lo khunglong loi mayam su sola kareba ado hujik phawbada chigi mayam se akoi justice amadi phangdri ba. Updating the National Register of Citizen (NRC) Collective Mobilization and Demographic Governance in Manipur haiba hiramda nongmagi oiba Intellectual Actions Program ama All Manipur Student Union (MSU) amadi Manipur University Student Union Musuna puna khusam duna ngase Manipur University ki Art Science Department ki Senate Hall da pangthokre thoromadu da MSU ki President Bruce Pebam amadi Musugi President Nongpok Nganba Yambemna Presidium Member oina saruk yakhibaga loinana Renowned demographer Professor R.K. Narendra Singh Manipur University Law Department ki HOD Dr. Yumnam Premananda amadi India Today NE ki journalist Naurem Mohenna resource person oina saruk yakhi amadi Bir Tikendrajit University ki faculty Dr. Athokpam Macronis Singhna Rapporteur oina saruk yakhi thorongi saruk moina tongan ba intellectual singamadi resource person kiana NRC ki matang da kupna khananaina ba sigamari leinana MSU ki President Bruce Pebam na phongdokibada ngasi tongan ba intellectual amadi resource person singyauna NRC ki matang da khananaina bagi thorom pangthokliba se maru oina lamdam asigi senglaba yelhomi singamadi mapandagi sangsilakpa mitop miancha singasi ki marakta thokliba crisis singasibu loishina mohonabada lamdam asidagi asengba yelhomi amadi mitop miancha singna kana kananu haibadu khandokpa ngamnaba democratic exercise sama tawduna NRC updation tawbagi mathau tarakli adubu hairiba wafam singasi lambi lamjau da satlaga lauraga oiroidabagi phibam ama lakpana akhangai singatana duna technical amadi strategy ga loina expert committee ama semlaba matung collective oiba warep lauduna punna changsin minanabagi mathau tare loina nalising ama chamapan mari fuma sungising ama chamapan mari fudra mari da MSU amadi Manipulenga kayana ki powafam singa dusu amukka hena session handuna ngasiya khangai singa tanaraba matung lenga kayana ki powafam singa du thabakta onthoknaba madi state se NRC update tawnaba India ki Prime Minister Narendra Modi Union Home Minister Amit Shah Manipur ki Governor Ajay Kumar Bhala amadi Chief Minister Yumnang Khemchan Singhi mafamda memorandum sing pisinduna mukka hanna taksilagani haina phongdokhi bai asimba yellow sing duga mito mian ja sing masi ising thabat na ba ya da film la gi Manipur thoi ba crisis sing asi solve to ngamna ba ko yellow sing mas mito su kana no hana khadok ngamna ba democratic exercise ma taw na ba gi tamakta NRC updation to gi mathau ta ba gi film la ba adu go khuna lambi lamchau da la mu to na ori da na masi gi ko intellectual input duga hay masina kamaina masi gi technical and madugi strategic flow to humta laitana ba Kamana koi expert committee siam sila na tagal lagi ba CSO mayam kunjil akanda lagi ba haru mayam kunjil akanda masum hausi samsile bi hausi da koi political party mayam amana ama kuna bagi mabutta lagi ba bagi collective mobilization ma Manipur ma thau ta bagi matang sila koi kuna na ba musum 1980 musum 1994 da MSU ka Manipur langa kaya na ba papam singadu koi thawak da angkota ba musum computers taw na bagi tamta kena here decision na ba amasum andam sila NRC update to bang na bagi ground footing ama ngasigi intellectual discourse na provide of zone as lagi recommendation mayam lo sa kanda
India Union Home Minister, including Prime Minister, Manipur Honorable Chief Minister, and Governor of Power, Hazin Nabakoi, same Sharp, Masigi, the discourse through the ngasi ayuk angan ba pung mari gamini ni forum tarakpada Ukhrul district ki Litan police station ki manung sanba ringui tangkhul naga khulda khulai matik sana paiba ku ki militant singna nongmai kapsin dun attack tawrakpada khul asi ngakriba naga village guard NVG kaya asopan nangkhre hairi thawong asibu akanba mawongda yaningda ba phungtokladuna di ringui village protection committee RVPC ki chairman hai ngasi ayuk pung mari gamini ni forum tarakpada suspension of operation da yauri buku ki terrorist singna ringui khulgi jurisdiction da changselakduna nauna nongmai kapselakduna attack sathabada khul singa tiba naga village volunteer singi marakta sopan kaya yaukhi hairi thodoga singa se ayuk NVG singna makhoi gi oiba routine monitoring duty sing pangthoklingaida kuki terrorist singna nongmai kapselakhibani tungda NVG singna handuna nongmai kapada ringui khulga samnana leiriba ringui haurai ching amasung hamsanda nakalani magda kanmamongda nongmai kapna khibani Cherola cinema kha taraduna hai khulai matik san paiba kuki militant singna ringui horai ching amasung hamsanda bunker kaya saduna ringui khul tamna khunja singi mathakte tek tattana chathaba leptri hairi asigumba kuki militant singi mathong huktaba thawong singasida tolerate tawba ngamloi thawong singasi ringui khunja singi dignity right to life amadi rightful oiba land ownership ta chawna singnabani hairi kuki militant singna naga khunja singda sathariba thawong singasi khunja singna matoina yaningda ba phungdokpaga loinana kuki singna sathariba thawong asida tumina khak leithokloi karigumba kuki militant singna naga gi khul singda changlaktuna chamjaraba naga khunja singda sopanamadi aki akhang thawala patarabadi compromise khak tawroi maramasina mari leinaba government ki authority singna kuki militant singna naga khul singda sathariba violence sing khudakta thizinduna generally sing faduna criminal proceedings sing lokhatuna tungda segumba thodok sing thoktana bahonagadabani haina ringui village protection committee gi information and publicity cell na thadorpa serol amana phongdorakli Department of Youth Affairs and Sports ki makhada leiriba Khelo India State Center of Excellence singi oiba nauna sangatpa hol singaloinana KISCE RCC amadi dia show office singda biometrics ki system haudokre ngasi yas department na sinduna Khumal Lampak Sports Complex ki hockey stadium da chamlaba thorama magaloinana hairiba biometric system ase haudoki amadi KISCE ki makhada leiriba weightlifting hall strength and condition gi hall loinana anoba equipment sing susanaroi singi damakta Youth Affairs and Sports ki minister Govindas Konthojamna khusinakhi khusinabagi thoramaduda minister masana hariba equipment sing thamliba loinana hall gi fibam sing yengsin khongsadam suchatkhi Tauramaduga Mari Lenana Yas Minister Govindas Konthojamna Phongdokibada Department asida hause ahongba khara leirakpa sina maram oiraga hosik leiriba infrastructure gi ahongba loinana sanaroi singi performance so ahongba laglagani haiki ngasi department na piriba polam sing loinana biometrics ki system na chingba haudorakliba se ahongba lakpagi khudamne amaromda complex asidagi sanaroi singi polam sing maru oina gari cycle na chingba mangbagi paw lakle adubu private security thamlagadi faraklagani adubu department na tender athubada pangthoklagani security thamna bahona se hairaduna MTS staff ki salary lising taret ka satret ki asi hengatna ba department ki proposal thagalangna basu phongdoklamkhi mahangna makha taraduna department ta huzewali ba course sing discipline wise list laingakta hapta amagi manungda pikhalakna basu poktak piramkhi launching amadi polam sing yen thopagi thoromaduda yaski secretary N Praveen IAS Dronacharya awardee L Ibomsa Olympian amadi Padma Shri awardee N Kunjarani amadi yaski director Dr M Bhetosu sarukyakhi launch tawriba anogo posting se asi ahom bagi amani si afabagi damakta transparency lainanaba more accountability lainanaba department sida tawriba thabak sing kari kari no haibase isa na khangnanaba adugi mathakta khwaidagi phaba port amana biometric system introduce tawbase it is an excellent development akoi sports ki ai isa sing si no mala amaga mingedum chansalamba sunga laktaba su yaweba but adu sing no hujik ti yara roeba adu nga sai ai director na yam phajaba idea ampi aina hai akoi gi diet allowance 15 rupees khak lai base khoi secretary nga sai bi bado
असी हेंगलन बा यारना बा है हेंगलन बा या बसी पैसा नहीं बरा है ना आई डायरेक्टर दा हम जो मतम दा डायरेक्टर हाय सर अकोई बायोमेट्रिक वन इंट्रोड्यूस तो मतुम ददी अकोई ये ngasi मिंगसन सिलम बा छात्र छात्री सिंह से लाख रगदी लाख मी सिंह की हेंगलन बा यारे बा अदो एगसु आई अमुक लाथोक्सरी ngasi की प्राइस इंडेक्स दा अकोई पीरिबा डाइट अलाउंस सि मतिक चाब ओइदे अदुना लुपा 15 दगी लुपा 15 दा पीरगनी है बसी मैना ngasi लाथोक्सगे क्वाकथेल हैनो खोंगनेम बिदलैबा पितंबरा इंग्लिश स्कूल दा लैंग्वेज एंड कल्चरल एक्सचेंज प्रोग्राम अमा स्वान दुसित यूनिवर्सिटी बैंकॉक थाईलैंड गा पितंबरा इंग्लिश स्कूल गा खुसमनदुना थासगी मंगा लेबा पोकपा नुमित पांगथोकलगनी पांगथोकतोरिबा थोरम मसिदा सरुक यानाबगिदमक थाईलैंड की स्वान दुसित यूनिवर्सिटी बैंकॉक तगी डेलीगेट सिंह हयंग नुंगथिलगी पुंग 3:10 दा बीर टिकेंद्रजेट इंटरनेशनल एयरपोर्ट इम्फाल दा थुंगलरगनी हाइरी मणिपुर दा लेरिबा स्कूल सिंगी मनुंग दा अहान होइना पितंबरा इंग्लिश स्कूल ना साउथ ईस्ट एशियन कंट्रीज सिंगी मनुंग दा इमलोनना लेमिनरिबा थाईलैंड की थाई लैंग्वेज पु हौखिबा चाही अहुमदगी स्कूल असिदा हांगदोक्तुना स्कूल असिगी महिरोय क्यादा लोन असि तमननबगी खुदोंचाबा लिसांग सितना पीदुना लागली ममांग सहिदसु अगस्त की तांग 23 तगी 38 फाउबा पितंबरा इंग्लिश स्कूल की ओजा सिंह महिरोय सिंह अमदी ऑफिशियल सिंह पुना एक्सचेंज प्रोग्राम असिगा मरी लेना स्वान दुसित यूनिवर्सिटी बैंकॉक थाईलैंड थादुना नुमित तरुकनी महिरोय अमदी ओजा सिंह योइबा एक्सचेंज प्रोग्राम मपुंग फाना पांगथोकपा ngamkhrabani yamna singthaningai oiba khongthang ama oina chaliba sahi asigi February thada Pitambara English School amadi Swan Dusit University Bangkok Thailand ani gi marakta memorandum of understanding gi khuyek pinakhi makha tarak poina handaki megi tang mari lising ani kuntaruk tagi hauraga megi tang nipan phawba satharakadaba exchange program asigi manung sanba oina school asigi mahiroi singna utpa mahairol gi art form ama oriba pena gi saisak indigenous martial arts thang taga loinana saithai isai ghost Krishna Nartan Classical Khamba Thoibi dance tribal community singi maraktagi traditional dance samoiriba kabui dance sama school asigi physical education gi oja singna utpathoram so pangthokani loinana school asigi mahiroi singa Swan Dusit University gi mohot sillaga delegate Singapore na famina duna interaction Thai language orientation program amasu pangthoklagani thoram asina cross cultural understanding academic collaboration amasung mahiroi amadi oja anima pu global exposure gi kudongchaba amasu fangalagani masida natana exchange program asina ikoi masel gi marakta tongan ba cultural practices kaya amadi language skill hengat hannabagi pandamna thoram ase pangthokadabani loinana Thailand amani Manipur ani gi tung koina naksinanabagi mari ama semgat minanaba mityang thamli MP Bimolna NRC gi matangda miyamda chamamnaba pohonbatan natana angangda lairik takpagu mahakna haibana chummi khaliba se laibak thibani haina se sotara mari ge punbagi convener Santa na hakpam na phongdokre wafam singa si kasampata laiba ipsagi office da pangthoki ba paugi mifam amada magna phongdoki bani magna makhatara duna hai Manipur NRC chana hanbagi matangda RTI gi khudangda hangkiba wahang sing ajuda state public information officer gi khudangda Home Department na pirakhiba paukhom sing adu NRC pangthokide haibanate madugi document adu makhoida maintain tahodre haibani maruoina Purumpata Laiba Directorate of Census Operation pirakhiba paukhom adu da su makhoida NRC gi matangda kanana pressure tawrokhibanu haibadu record maintain tahogdaba namaram oiraga khangbangamdre haikibani masida MP Bimolna Manipur gi wangmada RTI gi khudangla NRC gi matangda hangkiba mata leite loinana Census of India Assam Manipur Tripura 1951 gi administrative report asida census amasung NRC punna pangthok minakhi amadi NRC pangthokpada sel kayamna kaithoki haibagi sabsaba report su yauri hariba administrative report adu MP Bimolna kanthokla karamna Manipur da NRC pangthokide haina miyamda thamkibano maruina parliament ta phamliba lawmaker ama oina Manipur NRC pangthokibagi data pidriba karigino haina challenge tawfam thoktabra masigi mahuta MP Bimolna karigidamak miyambu lana lamjingna honaribano Manipur NRC pangthokibagi record chapsana lei haina sumahakna phongdokhi Oza Bimolna miyambu lana lamjingi akoina ngasi bauda NRC update tawbagi document NRC gi paisa taithokibagi NRC gi form tongana menbagi questionnaire gi document pairaga Miyam da NRC update taugi hai bise akoi magta
ओरिजिनल डाटा मग लेता तारसु अखोइना कोर्ट चलगा चैलेंज तव मतमदा थ्रू कोर्ट नोंमदि सोइदना पुथोरकनी आइबगी आसादने अखोइना लेइसे मरम कइनो सिगी गवर्नमेंट ऑफ इंडिया की डॉक्यूमेंट दा गेजेट सिंगदा एडमिनिस्ट्रेटिव रिपोर्ट सिंगदा याम क्लियरली पैसा काइथोकिबा फॉर्म मेन गिबा अमसुंग सेंसस तव मतमदा एनआरसी का पुन्ना तौमिनगी आइबगी रिकॉर्ड से लोइ लाइबा ओजा बिमोल ने एज ए लॉ मेकर होइना एमपी अनोबो होइना माना कमाइन तौदना सी मैम से स्किप तौथोगा ना मियाम दा माना हाइरु मैम दो अखोइदा थाजौ होइना अइना आइजने चुमबनी CSO मैम इंटेलेक्चुअल मैम ना हाइबदो लालबनी आइबसे माना करम एंगल दगी हाइरेइनो आइबसे कोई क्वेश्चन तौजगेबा मा एडमिनिस्ट्रेटिव रिपोर्ट से पातबरा अदुगा माना पावतारगदी व्हाई नॉट चैलेंज थ्रू द राइट एंगल पब्लिक ता वोकल होइना ओजाना ngang दा लाइक ताकपतौना माना एक ngang गा मियाम ने यारद्रा आइबसे सीमसु आई मैम दा रिफिट तौजगे Chonglaubi amadi TM kasom da thokiba thodoga dubu yaningdaba phongdoktuna all thanga punba mera paibi organization atampon sinduna Bisnupur district ki manungsanna leiba thanga gi ibutau sanahal gi sanglenda ngasi imaibel kana wakan mifam sathakre amuko amawaba kohar PLM PAM amadi MSF ki mityang makhada tongan ba mafam da satharakpa khongjang gi saruga moina ima ibel kana saruk yara duna ngasi thanga da leiba ibutau sanahal gi sanglenda pangthokiba wakan mifam aduda aikhoi ningtamna hingadabani state terrorism ki thawong khudak ta lepu amadi misam miyam gi lanthung ngak pangamdaba central security force hankro haibana singba akan ma kholau ke su lauki ngasi gi wakan mifam aduda saruk yakhibi atampo gi vice president oinam sorojuni na phongdokibada yeknaba singna tronglau bida bom attack tawraktuna sahi nauriba angang ani leikhidaba amadi thodok atu yaning phongdoktuna miyam changsin khiba ihauda CRPF na kapthorok panong may maruna pan badagi misam ahum amuk leikhidaba thodokadu thanga gi maibel singi maikai dagi akan bamongda condemn tawi masida natana litan police station gi manung sanba TM kasom dasu amuk ambush tawraktuna tangkhol ani hat khiba adusu lamdam masigi miyamna nungaitaba phawi maramaduna thokhiba thodok sing asida senari ba sing adubo hojik pale belenga asina thuba matamda puthokuna matik saba serak pigadabani amadi asugumba thogoningdaba thodok sing asi matungda amuk hanasu lamdam asida thoktana belenga asina honagadabani karigumba miyamna taliba demand sing asi hojik pale belenga asina thabakta onthoroktaba tarabadi miyamgi maikai dege kanba khongjang kaya amma makhatana sanction khigani haiki wakan mifamaduda amawabagi advisor Ushrani Chongtham amawabagi president Y Konjarani Poirai Leimarol gi general secretary TS Apabi yauna amukogi Dr Norendra Thoksomna singba maroiba miyoi singna sig oiriba leba ki fiba masida miyamna karamba thodang logani haibana singba wafam kya su pawdom ki loinana ngasi gi wakan mifam aduda amukogi executive irom Odyssey mangang amadi atai maru oiba kaya su saruk yakhi Tonglaubi thodokta mara leitraba angang ani leikhidaba madugi iroinana madugi thodok adubu pendaba nungaitaba phongdokpa dagi miyamgi mukta mara leijadraba koi icha ahum amasu leikhidaba loinana ukhulda ju koigi nagagi ichinaw ani amasu koi leikhidaba tu ekoi asoki matik thamoi sona nungaite asigumba thodok asi matung manau amuhana सरकार ना थोन बिगेनो अदुगा लेखिदबा सिंग असिगी लंगा लंजिन उथोपियु नत्रबदि एकोई मणिपुर द लेबा प्रजा मियांग इहुदा थांगदा लेबा प्रजा एकोइसु सुसोय सोयदना सरुक याजगनी लोइनाना मरा लेबा सिंग असि पुथोपिदबा तारगदी मखा ताबदा एकोइसु अकनबा खोंजंग कयामा मखा ताना कोई जंगसिन जगनी आइबा वाफम असि कोइना मीडिया की थोंगदा थंजरी Imphal East ki Nongmaibung All Chekon gi traffic point dagi awang pangna saliba Porompat DC office tariba lambi amadi Nongmaibung Seram Leirak Porompat road number 2 hariba lambi ani asigi phibam ka hena fataba namaram oiraga accident thopagi sang wanglagle maram aduna lenga ki mari lena authority singna thubada mijeng sangbiu karigumba lambi ani ase thubada sembidaba tarabadi tha asigi tangni pandagi Eastern Students Club ESC Nongmaibung amdi lekai asigi imaibel singna lambi tingbagi khongjang sangsilagani haina ESC Nongmaibung na thatorok pasero lamana phongdorakli tha asigi tanganida Kanglaipak Students Association KSA na print amadi electronic media gi khuthangda skill based education gi hiramda makok thongba amadi maipaklaba institute ama oiriba DM Community College DM College of Science ki authority amasung leijari boza singda sirakliba maral sing asi haubadagina loiba fawo yumpham yaudaba Kanglaipak ki mahiroi khunai amasung miyambu lana
lamjingbaga loinana lana uhannaba honabani haina college asigi nodal officer and Subhas Chandrana khuyek pituna thokpa serolamada sengdorakle Serwal Cinema Kataladuna, Hariba Tawangasi Kanglai Park Students Association, KSA na Mahiroi Singiai Fanama Kansabalup Ama Oina, Kaidawanga, Tagadaba Tavagna Tema Sung Tauridabane, Association Asina Tador Liba press release Asina Maramuraga Torapa Mahiroi Singi Ihuama, Hektegi Texak Punama Kanglai Park Students Association na Pugadabani Haili. DM Community College Asili Singani Taramarida, State Government Kaya Gimatungina, DM College of Science na Host Institute Oina Hodoki, College Asida Ngasi Fawada Makal Maka, Kayagi Coursing Scheme, Kayagi Makada Hangduna, Mahiroi Lising Ahunga Samri Yankai Mari Putokre, College Asida Hangliba MLT, RIT, OTT Gi Coursing Asi, Lisingani Taramapan Kaktadagi, Hangdoki Banate, College Asina, Haudorok Palisingani Taramarida Gihona Hangdoktona Lakba Coursing Yauri, Manipur State ki oina State Council for Allied and Healthcare Profession Same Naba Mari Naba Department Singna Angamba Thakta Honari Amadi Achuba Matamda Oirakpa Yabagi Tazaba Lairibani Lakliba Academic Year Nisingani Kuntaru Kuntaretagi Allied and Healthcare Coursing Ase Commission na Order oina thokraba sakhanglaba nomenclature curriculum amasung syllabus singasi India gi mafam khudimakta lainaba institute singda chanagadabani DM Community College ki oina su Allied and Healthcare ga mari lainaba course sing lisingani taramari dagi hauna pass tawkraba Mahiroi Singh NCA HP gi makada register tawba yanaba amasung hanagi course sing sakhang binaba commission asi official singa hosik oriba nodal officer singa Pau Toina Foundry Amadi Tabak Paikali, Subsaba, Submanaba Tabak Singsu, State Government Authority, Dhanamanjuri University Gi, Authority Gasuyam, the Toina Pau Foundry Amasung Tabak Maka, Sataminarani. Sataminari, Hiramasi Matanga, State Government Officials Singap meeting Kaya Supang Tokre, Asum the Kanu Hotnaring Talak Asida, Mahiroi Sing the Lana Lamzing Bayaba Aranba Pau, the Yumpamoy Batawong, KSA na Ulak Pastidi, Mahiroi Loop Ama Oina Yamna Labak Tibani Amasung Tofam Toktabani, Karigumba DMCC gi matangda hena kupna khangningba amani college asigi phibam phagat haningba Mahiroi Loop sing natraga loop ama hektana college asida lakpiraga paulawbiyo masung khangnaba hotnabiyo loinana lagriba numit kharani sida press media gi mamangda KSA gi thomi singna sirakliba maral singi matangda college asigi staff singa loinana asu maral amadi se naba mayam asi khangdokpa amasung puthoknaba thorom amasu Kanglai Park Students Association na yaraklagadi Pangthoknaba honagani hairi Manipur gi Nongsup Sidai de Leba Farjol District Indian Army Assam Rifles amasung Farjol District deploy tawriba Manipur Police personnel singapun matim mamana District asigi ngampanung amasung phulpui khulsing na sathakiba counter insurgency operation singda masing yamlaba kusukhulai amadi bomb sing phagat pangam kre hairi official source na hai combined security force singna Intelligence na pirakiba report singi matung ina hariba khulsing na search operation sathaki bani hairi search operation singa to the country made single barrel gun taret pistol ama magazine galoinana .303 rifle ama pompi launcher ani pompi bomb kuntrani toy charger galoinana Motorola communication set ama amasung motor round yankai matoi fagat pangam ki hairi Assam Rifles ki matung inadi fagalaba khusu khulai amasung bomb singadu National Highway number kuntra taret Imphal Ziribam lambida irang thok na basinba da Sizinaba militant Sizinanaba militant sing na losinduna thamlamba oiramba yai hairi Phagalaba Polam Singh Farjol Police Station da khusina kre hairi Ngasi Dharmalaya Social Welfare Center Brahmapur Nahabam Amadi Veterinary and Animal Husbandry Government of Manipur Porompat Imphal East Kapurna Khusamnaduna Nongmagi Oiba Hui Hodong Singda Anti-Rabies Vaccination Program Brahmapur Nahabam da Pangthokre Vaccination Program adu da laikai asigi yum da yokpa hui amasung hodong yankairom Department asigi Veterinary Doctor amasung Field Assistant Singaloinana Anti-Rabies Vaccine kapthokhi Honoring and remembering the sacrifice of our fallen heroes haiba thimda ngarang Zomi Council General Headquarters na Sinduna Churachandpur District ki second da Leiba Martyr Cemetery da third Separation Day Observation gi thorom pangthokre ngarangi Numit Yungba Matung da Pangthokiba, Taramadu da Surajanpur SC MLA LM Khote, Amadi Zomi Council General Headquarter gi Makhada, Labour Frontal Organization Singi Luching Basingna Sarukya K, Taramaduga Mari Lenana Wangang Laduna MLA LM Khote na
irang asida laikidraba seng maru oina mahaki marup laikidraba thalon AC MLA oiramba bungjagen balte buning singladuna bungjagen balte na hinglingai lisingani kun manga da bangthokiba separation day observance asi saruk yaminaki bani haina phongdokladuna martyr singna makhoi gi pandam phangna ba thawai katki bani amade pandam sing asi phangna ba changsin khigani haina phongdokhi observance asi hodopagi thoramda laikidraba MLA bungjagen balte gi loinabi second da leiriba martyrs park asida pavilion ama sangakhi sangakhiba pavilion asi bungjagen balte gi driver thanghauglal bo imphal da lisingani kunhundoi gi me gi tangmari da miyamna attack tobada laikitabadagi memory oina sangakhibani thoramadu da zomi council gi chairman Bumswan Nauluksu thoramadu ga mari lainana wangangki ngarang pangthokiba martyrs day gi program adu zomi prayers band singna lusingduna mass prayer tawduna laikidraba martyrs singi mafamda laisu katunai kai khunabuga loinana loisinki Yumlo Nariba Mizoram State ki Myanmar ga tainaba Zokhauthar District ki World Bank Road ta leiba Melbook Gate maya da Assam Rifles amasung Zokhathor Police ke punbati mamana sathakiba anti narcotic operation da lupa crore kunnipan ga lakh 39 ronggi oigadaba World is yours WI methamphetamine tablet kg mapan henba mioi ahum dagi fagat pangam khre hairi WI tablet singa konana security force singna fagalaba mioi sing ani amana Indian National amana Myanmar machani hairi WI tablet singa loinana faraba mioi sinadu security force singna Zokhauthar police station da makha taba legal action lokhanabagi damakta khusinna khre hairi Regional Institute of Medical Sciences RIMS Imphal Standuna Thasig Tang Tarafa was Tagadaba Fire Safety Week Lisingani Kuntaruk Nasi Hodokre Ministry of Health and Family Welfare Government of India gi guidelines ki matungina Hodoki Batoramadu gi thimna Safe School, Safe Hospital and Fire Safety Aware Society Together for Fire Prevention Haibasin Oiri Tarungi Sarukama Oina Pan India Fire Safety gi wasak lomina ki bagaloinana Fire Safety Guidelines samasung form ki Masidana tana healthcare professional staff amadi medical students singi oiba fire safety activity ki amasu pangthokhi masigi manung sanna internal fire safety audit poster making competition quiz amadi evacuation demonstration singba sing pangthokhi loinana ICU NICU PICU amadi operation theater gi staff singa mari leinaba akhannaba training amasu pangthoktuna awareness pikhi masigi thoramadu da RIMS ki department khudingmakki faculty members staff amadi mayoi singchu sarukyakhi Prem Dhara na leptana satharak patengbangi sarugamo oina Imphal West ki manung sanna leiba maira sang manga dangasi thaknanaba ising amadi tangai fatana sangdaba yadaba polam singen thokre hawam marak ngangom lekai hawam marak Solar Union Club hawam marak kaisam lekai hairangoi thong amadi konjeng langpok lakpam lekai gi maira sang singda Prem Dhara gi thomi singna ngase hakthengna satuna ising jar ani dispenser ma steel glass ani yauna atai changdaba yadraba polam sing asi yenthokibani ngasi gi thoramdu gi warol thamladuna Prem Dhara gi trustee bandana laimayumna phongtokibada haukiba sahili singani kunmari gi January thadagi register tawduna haudokiba public charitable trust asina samaj asigi saukhat thorang skill development gi thabak thoram sing longmi sing mayoi sing amadi ahal oirabi singda midyeng thamduna mateng pangna thabak sing leptana sathaduna lakli Maruina Prem Dhara na sahi ahum surakpaga iroinana haukiba April ki tang mari da ahal oirabi mapuroiba laikidrabi ima kun manga da nungsi pension scheme gi makhada tha khuding gi lupa chama pituna sahi amagi senthang sing pibasu haukre hairi maruina hauzik oiriba leiba ki tangdu leita daba phibam masida imai bel singna hotnariba kaya asida kharadang oiraba sumateng oinaba haibagi pandamda Prem Dhara na ngasi maira paibi sing Gisang sing da thak naba ising amadi atai polam sing asi yenthokibani hainasu mahakna phongdokhi District Youth Affairs and Sports Thawbal na sinduna ngrangdagi Thawbal Nongin Khong da leiba Universal Wushu Academy gi hall da satharakpa Asmita Wushu Women's City League 2026 ngasi lotion krek ngasi sanaki ba final bout sing da kg yang kai taruki oina Laistrom ngan thoina goal thongam lamngan bina silver kg yangkhaini thoi gida hizam Elina na goal langpok lakpam Bizapati na silver kg ni funipan da thoksom lanchen b na goal Laistrom Norika na silver khangembam Norika na bronze kg ni fumanga gida AK Roshni sanuna goal moirang them tampasana na silver kg ni funu thoi gida sagol sem lenthoi ngambi na goal itan them sanurita na silver kg kuntra taruk gida henthoi bisagol sem na goal Bensi maibam na silver kg kuntra ni thoi gida AK ni mai na goal
Atom Priyankana silver kg kun taruk kida atom thoi na goal atom Katina na silver kg kun kida Lanchen Vita Kilembam na goal Singam Lamyan Bina silver madi kg humpu kida Lamba Lak Tabadagi Singam Susitra Devina goal funky Hariba Liga du Loisin Bagi Thorumda Arjuna Awardee W Sandhyara Nina Thoi Bamitung Saigi Assistant Director Konsa Michael na Thormapu Thawal Olympics Association ki President Mutum Manipur Singh Thawal Olympics Association ki Secretary M Madhu Shudon amadi Youth Affairs and Sports Thawal District Officer M Debena Khanaba Mitung Len Singh oina saruk yakhi loinana Thorum loisalakpada thoi mitung Singh na makong mathang takrab sanaroi Singh gi mapamdasu mana matum yanthok tunai kai khumnabasu utki loisalakpada maroiba pau mu kana pizari Tongan badabi galoy na nator bungi IDP amana CG befawba charahen migi khongjang sangsiba hokre Mito masak khandok na bagi damak NRC update tawina ba Prime Minister na taksilagani haina MSUD President Bruce na phongdokre Ukrulgi Ringui Khulda Kuki militants sing sathoki be attack ta Naga village guard ke assault panangkhre Yash Minister Govindas Konthong Jamna Nova Sports Infrastructure sing sanaroi singla kusina khre